ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯔ ꯍꯣꯡꯗꯣꯛꯆꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯍꯦꯟꯅ ꯐꯔꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯣꯡꯗꯣꯛꯀꯗꯧꯕ ꯑꯃꯁꯨꯡ ꯁꯦꯝꯒꯠꯀꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯂꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯄꯦꯟꯊꯣꯛꯄ ꯉꯝꯗꯕ, ꯁꯥꯎꯕ ꯑꯃꯁꯨꯡ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯏ꯫ ꯅꯪꯅ ꯉꯁꯤ ꯁꯥꯎꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯒꯗꯤ ꯃꯗꯨ ꯅꯪ ꯉꯔꯥꯡ ꯐꯖꯅ ꯇꯨꯝꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯌꯨꯝ ꯂꯩꯖꯗꯕ, ꯇꯨꯝꯅꯅꯕ ꯃꯌꯨꯝ ꯂꯩꯖꯗꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯇꯧꯕꯤꯌꯨ꯫ ꯇ꯭ꯔꯥꯐꯤꯛ ꯖꯦꯝ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯒꯥꯔꯤ ꯊꯧꯕ ꯌꯥꯗꯕꯒꯤ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯒꯥꯔꯤ ꯊꯧꯕ ꯐꯪꯖꯗꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯇꯧꯕꯤꯌꯨ꯫ ꯅꯪꯒꯤ ꯊꯕꯛ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯄ ꯃꯇꯝꯗ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯅꯪꯒꯤ ꯊꯕꯛ ꯃꯐꯝꯗ ꯅꯪꯒꯤ ꯕꯣꯁꯅ ꯊꯕꯛ ꯌꯥꯝꯅ ꯁꯤꯜꯂꯛꯄ ꯃꯇꯝꯗ, ꯁꯥꯎꯅꯤꯡꯂꯛꯄ ꯃꯇꯝꯗ, ꯅꯣꯡꯃꯗ ꯄꯨꯡ 12, ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 8ꯅꯤ ꯊꯕꯛ ꯁꯨꯔꯒ $10 ꯈꯛꯇ ꯐꯪꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯇꯧ꯫ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯍꯧꯖꯤꯛ ꯋꯥꯈꯜꯂꯣꯟ ꯍꯣꯡꯕꯒꯤ ꯃꯇꯝꯅꯤ꯫ ꯅꯪꯅ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯃꯇꯝꯗ ꯄꯣꯛ ꯈꯔ ꯍꯧꯕ ꯎꯕꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯍꯨꯠꯇ ꯀꯦꯃꯣꯊꯦꯔꯥꯄꯤ ꯇꯧꯕꯗꯒꯤ ꯁꯝ ꯂꯣꯏꯅ ꯀꯦꯟꯈ꯭ꯔꯕ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯍꯟꯊꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯊꯥꯒꯠꯄꯒꯤ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯤꯌꯨ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯅ ꯈꯟꯕ ꯐꯥꯎꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯀꯌా ꯑꯃꯅꯤ꯫ ꯋꯥꯈꯜ ꯄꯤꯛꯁꯤꯟꯗꯨꯅ, ꯊꯃꯣꯏꯗ ꯌꯦꯛꯄꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯤꯒꯅꯨ, ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯍꯦꯟꯅ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯀꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯃꯈꯜ ꯃꯈꯥ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ꯫ ꯑꯐꯕ ꯋꯥꯈꯜꯂꯣꯟ, ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ, ꯄꯦꯟꯊꯣꯛꯄ ꯍꯩꯕ, ꯄꯦꯟꯊꯣꯛꯄ ꯍꯩꯇꯕ, ꯋꯥꯈꯜꯂꯣꯟ ꯅꯣꯜꯂꯨꯛꯄ, ꯆꯥꯎꯊꯣꯛꯄ ꯋꯥꯈꯜꯂꯣꯟ, ꯇꯧꯕꯤꯃꯜ ꯎꯠꯄ, ꯇꯧꯕꯤꯃꯜ ꯎꯠꯇꯕꯒꯤ ꯋꯥꯈꯜꯂꯣꯟ, ꯑꯉꯛꯄꯅꯤ, ꯉꯥꯛꯄꯤꯕ ꯍꯩꯕ, ꯉꯥꯛꯄꯤꯕ ꯍꯩꯇꯕꯒꯤ ꯋꯥꯈꯜꯂꯣꯟ꯫ ꯑꯇꯩ ꯃꯈꯥ ꯇꯥꯅ ꯌꯥꯝꯅ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯖꯤꯁꯨꯗ ꯂꯩꯈꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯩꯈꯣꯏꯗꯁꯨ ꯂꯩꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯇꯝꯖꯐꯝꯅꯤ꯫ ꯐꯤꯂꯤꯞꯄꯤꯌꯥ 2ꯅ ꯍꯥꯏꯔꯤ, ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯂꯩꯈꯤꯕ ꯅꯣꯜꯂꯨꯛꯄ ꯋꯥꯈꯜꯂꯣꯟ ꯑꯗꯨꯃꯛ ꯅꯈꯣꯏꯗꯁꯨ ꯂꯩꯒꯗꯕꯅꯤ꯫ ꯅꯣꯜꯂꯨꯛꯄ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕꯒꯤ ꯃꯇꯥꯡꯗꯗꯤ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯒꯗꯕꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯉꯁꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯕꯁꯨ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗ ꯍꯣꯡꯗꯣꯛꯆꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯖꯒꯅꯤ꯫ ꯑꯩ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ꯫ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯁꯦꯡꯅ ꯁꯃꯁ꯭ꯌꯥ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨꯗ ꯂꯩꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯇꯁꯦꯡꯅ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯣꯏꯔꯤꯕ꯭ꯔꯥ? ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯇꯁꯦꯡꯅ ꯁꯃꯁ꯭ꯌꯥ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨꯗ ꯂꯩꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯃꯛ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯕꯤꯕ꯭ꯔꯥ? ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯅꯠꯇꯦ, ꯃꯗꯨ ꯁꯃꯁ꯭ꯌꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯉꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯌꯥꯝꯅ ꯂꯨꯗꯦ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯗꯦ, ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯅꯈꯣꯏꯅ ꯉꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯄꯥꯏꯁꯤꯟꯖꯔꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯉꯝꯗꯅ ꯏꯪꯊꯕ ꯂꯩꯇꯅ ꯍꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯖꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯉꯛꯄ ꯐꯪꯕ ꯃꯑꯣꯡꯗ ꯍꯣꯡꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯕꯤꯌꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯨ ꯍꯣꯡꯒꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯪꯒꯤ ꯋꯥꯈꯜ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯟꯕꯒꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯐꯒꯠꯍꯟꯕ ꯅꯠꯇ꯭ꯔꯒ ꯐꯍꯟꯗꯕ ꯑꯣꯏꯍꯟꯕ ꯉꯝꯃꯤ꯫ ꯃꯁꯤꯅ ꯅꯪ ꯅꯁꯥꯃꯛ ꯑꯃꯁꯨꯡ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯍꯟꯕ, ꯐꯍꯟꯗꯕ ꯉꯝꯍꯜꯂꯤ꯫
ꯃꯁꯤꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯐꯥꯎꯕ ꯍꯣꯡꯍꯟꯕ ꯉꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯋꯥꯈꯜꯂꯣꯟ ꯁꯦꯡꯗꯕ ꯍꯥꯏꯕꯁꯤ ꯃꯤꯅ ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇ ꯈꯪꯒꯅꯤ꯫ ꯑꯣꯜꯇꯤꯇ꯭ꯌꯨꯗ ꯏꯟꯗꯤꯀꯦꯇꯔ ꯀꯧꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯀꯌꯥ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯋꯥꯡꯅ ꯄꯥꯏꯈꯠꯅꯕ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯊꯛꯂꯣꯝꯗ ꯊꯤꯟꯒꯠꯄ ꯃꯇꯝꯗ ꯄ꯭ꯂꯦꯟ ꯑꯗꯨ ꯃꯆꯤꯟ ꯋꯥꯡꯅ ꯊꯥꯡꯒꯠꯄ ꯑꯣꯜꯇꯤꯇ꯭ꯌꯨꯗ ꯂꯩ ꯍꯥꯏꯅ ꯍꯥꯏꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯋꯥꯡꯅ ꯂꯩꯔꯒꯗꯤ ꯅꯪ ꯋꯥꯡꯕ ꯄꯨꯟꯁꯤ ꯍꯤꯡꯕ ꯉꯝꯒꯅꯤ꯫ ꯅꯪ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯅꯤꯡꯕꯒꯦ? ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯖꯣꯏꯁ, ꯑꯩꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯕꯣꯔ ꯄꯤꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯧꯊꯣꯛꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯇ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯁꯨꯝ ꯆꯠꯄꯗ ꯍꯪꯖꯕ ꯌꯥꯏ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯣꯡꯕ ꯃꯊꯧ ꯇꯥꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ꯭ꯔꯥ? ꯃꯤꯁꯤꯡꯅ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯅꯪꯅ ꯍꯥꯏꯒꯅꯤ, ꯑꯩ ꯋꯥꯈꯜꯂꯣꯟ ꯍꯣꯡꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯈꯔ ꯆꯤꯜꯂꯨꯔꯦ꯫ ꯑꯦꯐꯤꯁꯥ 3:18 ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯋꯥꯏꯅ ꯅꯧꯊꯣꯛꯍꯜꯂꯨ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯧꯊꯣꯛꯍꯟꯒꯗꯕꯅꯤ꯫ ꯄꯗ 12ꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯍꯥꯟꯅ ꯄꯥꯜꯂꯝꯕ ꯃꯤꯄꯥꯟꯒꯤ ꯃꯔꯤꯗ ꯃꯤꯅꯝꯕꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯡꯂꯤꯕ ꯑꯔꯤꯕ ꯃꯤ ꯑꯗꯨ ꯊꯥꯗꯣꯛꯎ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪ ꯍꯥꯟꯅꯒꯨꯝꯅ ꯇꯧꯔꯅꯨ ꯍꯥꯏꯕꯅꯤ꯫ ꯄꯗ 23 ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯏꯁ꯭ꯋꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯆꯨꯝꯕꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕꯗ ꯁꯦꯝꯈ꯭ꯔꯕ ꯑꯅꯧꯕ ꯃꯤ ꯑꯗꯨ ꯅꯈꯣꯏꯅ ꯁꯦꯠꯂꯣ꯫ ꯑꯗꯨꯒ ꯄꯗ 22ꯗ ꯍꯥꯏꯔꯤ, ꯍꯥꯟꯅꯒꯤ ꯃꯃꯥꯡꯉꯩꯒꯤ ꯑꯔꯤꯕ ꯃꯤ ꯑꯗꯨꯒꯨꯝꯅ ꯇꯧꯔꯅꯨ꯫ ꯄꯗ 18 ꯑꯁꯤꯅ ꯑꯔꯤꯕ ꯃꯤ ꯑꯗꯨꯗꯒꯤ ꯑꯅꯧꯕ ꯃꯤ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯁꯝꯅꯐꯝ ꯑꯗꯨꯅꯤ꯫ ꯄꯗ 18ꯅ ꯍꯥꯏꯔꯤ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯊꯋꯥꯏꯅ ꯅꯧꯍꯟꯗꯨꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯆꯨꯝꯕ ꯆꯨꯝꯗꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯍꯥꯏꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯨꯝꯅ ꯅꯪ ꯈꯨꯗꯣꯜ ꯂꯩꯕ ꯂꯩꯇꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯕꯨ ꯈꯜꯍꯟꯅꯤꯡꯕ ꯌꯥꯏ ꯃꯗꯨꯗꯤ ꯅꯪꯗꯤ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯇꯝꯍꯧꯗꯕꯅꯤꯅ ꯅꯪ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯔꯣꯟꯕ ꯑꯃꯗꯤ ꯑꯩ ꯍꯥꯏꯖꯒꯦ, ꯑꯗꯨꯕꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯐꯔꯕꯗꯤ ꯅꯪ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯒꯅꯤ꯫ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯌꯥꯝꯅꯗꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯕ ꯋꯥꯈꯜꯂꯣꯟꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯖꯒꯦ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯆꯨꯝꯅꯕꯨ ꯂꯩꯔꯕꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪꯕꯨ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯅꯪꯅ ꯈꯟꯕꯗ ꯉꯛꯀꯅꯤ꯫ ꯌꯥꯝꯅ ꯅꯣꯜꯂꯨꯛꯄ, ꯇꯧꯕꯤꯃꯜ ꯎꯠꯀꯟꯕ ꯑꯃꯁꯨꯡ ꯗꯥꯏꯇ꯭ꯌ ꯄꯨꯒꯟꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯑꯩ ꯊꯕꯛ ꯇꯧꯖꯅꯤꯡꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯁꯩꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯅꯪ ꯑꯌꯨꯛꯇ ꯀꯔꯝꯕ ꯏꯁꯩ ꯁꯛꯀꯗꯒꯦ? ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯆꯠꯆꯈ꯭ꯔꯁꯅꯨ꯫ ꯍꯣ ꯅꯣꯡ, ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯇꯥꯕꯤꯔꯣ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯑꯗꯨꯝ ꯇꯧꯖꯔꯒꯦ꯫ ꯅꯠꯇ꯭ꯔꯒꯅ, ꯑꯣ ꯑꯌꯨꯛ ꯑꯁꯦ ꯐꯖꯈ꯭ꯔꯦꯗ, ꯑꯣ ꯅꯨꯃꯤꯠ ꯑꯁꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ, ꯑꯩꯅ ꯗꯦꯕꯀ ꯌꯨꯝ ꯄꯥꯟꯕ ꯅꯧꯔꯤꯉꯩꯗ ꯑꯩ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯕꯇꯤ ꯑꯃꯔꯣꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯍꯔꯥꯎꯗꯨꯅꯇ ꯂꯩꯕ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯌꯨꯛ ꯍꯦꯛ ꯍꯧꯒꯠꯄꯗ ꯏꯁꯩ ꯍꯦꯛꯇ ꯁꯛꯄ ꯍꯧꯏ, ꯑꯗꯨꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯃꯉꯣꯟꯗ ꯍꯦꯛ ꯍꯦꯛ ꯍꯥꯏ꯫ ꯐꯃꯨꯡꯗꯒꯤ ꯍꯦꯛ ꯍꯧꯒꯠꯄꯗ ꯅꯪ ꯏꯁꯩ ꯁꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯑꯩꯗꯤ ꯑꯩꯒꯤ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯃꯁꯨꯡ ꯃꯤꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯕꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯗꯒꯦ ꯍꯥꯏꯅ ꯈꯟꯖꯤꯟꯕꯅꯤ꯫ ꯃꯁꯤ ꯇꯥꯕꯗꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ
ꯑꯗꯨꯃꯛ ꯑꯩ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯔꯤꯕ ꯏꯁꯩꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯛꯄꯗ ꯏꯁ꯭ꯋꯔꯗꯤ ꯇꯥꯅꯤꯡꯂꯝꯂꯔꯣꯏ꯫ ꯊꯥꯒꯠ ꯏꯁꯩꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯄ꯭ꯔꯚꯨꯗ ꯑꯅꯧꯕ ꯏꯁꯩ ꯁꯛꯎ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯅꯧꯕ ꯏꯁꯩ ꯑꯃ ꯂꯦꯡꯖꯔꯦ꯫ ꯃꯁꯤꯒꯤ ꯏꯁꯩ ꯑꯁꯤ ꯅꯈꯣꯏ ꯁꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯑꯃ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯅꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯒꯤ ꯇꯣꯂꯣꯞ ꯍꯦꯟꯒꯠꯂꯛꯄꯁꯨ ꯌꯥꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯋꯥꯔꯁꯤꯞ ꯇꯤꯝ ꯑꯁꯤꯅ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯂꯤꯗ ꯁꯤꯡꯒꯔ ꯑꯣꯏꯅꯅꯕ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯪꯁꯨ ꯈꯟꯗ꯭ꯔꯣ? ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅ ꯂꯩꯅꯤꯡꯏ, ꯍꯥꯏꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯃꯛ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯤꯡꯕꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯗꯣ? ꯑꯗꯨꯕꯨ ꯁꯣꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯀꯔꯝꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯔꯚꯨꯃꯤꯗ ꯆꯠꯄ ꯃꯇꯝꯗ, ꯑꯁꯥꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯃꯔꯛꯇ, ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯃꯇꯝꯗ, ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨꯅ ꯊꯛꯇꯣꯛꯄꯗ ꯇꯁꯦꯡꯅ ꯏꯁꯤꯡꯗꯤ ꯂꯩꯇꯕ, ꯏꯁꯤꯡ ꯂꯩꯕꯒꯨꯝꯅ ꯃꯥꯟꯕ ꯑꯣꯏ꯫ ꯅꯈꯣꯏ ꯁꯤꯅꯦꯃꯥꯗꯁꯨ ꯎꯔꯝꯂꯒꯅꯤ, ꯃꯔꯚꯨꯃꯤꯗ ꯀꯅꯥꯒꯨꯝꯕꯅ ꯌꯥꯝꯅ ꯏꯁꯤꯡ ꯈꯧꯔꯥꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗꯤ ꯏꯁꯤꯡ ꯑꯗꯨ ꯎꯗꯨꯅ ꯆꯣꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯣꯏꯔꯝꯗꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯑꯣꯏꯅꯩ꯫ ꯑꯁꯤꯒꯨꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯈꯜꯂꯝꯃꯤ ꯑꯩ ꯁꯦꯜ ꯐꯖꯅ ꯄꯥꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯩ ꯑꯣꯐꯤꯁꯇꯒ ꯊꯕꯛ ꯑꯃ ꯇꯧꯖꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯗꯦꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯀꯔꯤꯒꯤ ꯊꯕꯛ ꯊꯥꯗꯣꯛꯂꯤꯕꯅꯣ? ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯈꯜꯂꯝꯃꯤ, ꯃꯔꯛ ꯃꯔꯛꯇ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯒꯗꯤ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯗꯦꯕ ꯑꯁꯤ ꯍꯣꯡꯂꯒꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯇꯁꯦꯡꯅ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯅꯠꯇꯦ꯫ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ, ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯇꯁꯦꯡꯅ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯣꯏꯔꯤꯕ ꯑꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯆꯨꯝꯅ ꯈꯟꯕ ꯇꯝꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯜꯂꯣꯏꯗꯕ ꯑꯃꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕꯗꯒꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯄ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯑꯩ ꯋꯥꯔꯤ ꯑꯃꯠꯇ ꯄꯥꯖꯒꯦ꯫ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯕꯕꯥ, ꯑꯩꯅ ꯀꯣꯂꯦꯖ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒ ꯅꯈꯣꯏꯗ ꯑꯩꯅ ꯆꯤꯊꯤ ꯏꯔꯒ ꯍꯥꯏꯍꯧꯒꯗꯕ ꯑꯗꯨ ꯇꯧꯍꯧꯗꯕꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯔꯛ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯍꯧꯖꯤꯛ ꯂꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯄꯥꯊꯗ꯭ꯔꯤꯉꯩꯗ ꯆꯥꯟꯕꯤꯗꯨꯅ ꯍꯥꯟꯅ ꯐꯝꯊꯕꯤꯌꯨ꯫ ꯐꯝꯊꯕꯤꯔꯒ ꯄꯥꯕꯤꯌꯨ꯫ ꯐꯝꯊꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ? ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯩꯒꯤ ꯗꯣꯔꯃꯤꯇꯔꯤꯗ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯑꯩ ꯊꯣꯡꯅꯥꯎꯗ ꯆꯣꯡꯊꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯗꯨꯗ ꯅꯪꯈꯤꯕ ꯑꯁꯣꯛ ꯑꯄꯟꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯀꯣꯛ ꯈꯔ ꯆꯤꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝꯈꯔ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯩꯐꯝ ꯂꯩꯇꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩ ꯃꯗꯨꯗ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯈꯟꯅꯔꯤꯉꯩꯗ, ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗ꯭ꯔꯤꯉꯩꯗ ꯑꯩ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯍꯣꯏ ꯏꯃꯥ ꯑꯃꯁꯨꯡ ꯕꯕꯥ, ꯑꯩ ꯃꯤꯔꯣꯜꯂꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯅꯁꯨ ꯀꯌꯥꯃꯨꯛ ꯎꯅꯤꯡꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯁꯨ ꯈꯪꯖꯩ꯫ ꯑꯩꯅ
ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏꯒꯤ ꯅꯁꯨꯗꯁꯨ ꯁꯣꯏꯗꯅ ꯇꯧꯕꯤꯒꯅꯤ ꯊꯥꯖꯩ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨꯗꯤ ꯅꯈꯣꯏꯅ ꯁꯣꯏꯗꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯒꯅꯤ ꯊꯥꯖꯩ꯫ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯖꯥꯠ ꯑꯃꯁꯨꯡ ꯙꯔꯃ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯁꯤꯗ ꯅꯈꯣꯏ ꯊꯣꯏꯗꯣꯛꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯕꯕꯥ, ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯗꯣꯔꯃꯤꯇꯔꯤꯗ ꯃꯩ ꯆꯥꯛꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯕ ꯑꯃꯁꯨꯡ ꯑꯩ ꯃꯤꯔꯣꯟꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯋꯥꯔꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯁꯥꯏꯟꯁꯇ ꯐꯦꯜ ꯑꯣꯏꯔꯦ꯫ ꯅꯈꯣꯏꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯖꯩ꯫ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯒꯅꯤ꯫ ꯑꯣꯍ ꯏꯁ꯭ꯋꯔ, ꯊꯥꯒꯠꯂꯤ! ꯁ꯭ꯀꯨꯜꯒꯤ ꯄꯔꯤꯈ꯭ꯌꯥ ꯐꯦꯜ ꯑꯣꯏꯕ ꯈꯛꯇꯅꯤꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯩ ꯍꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯁꯥꯏꯟꯁꯇ ꯐꯦꯜ ꯑꯣꯏꯔꯦ ꯈꯛꯇꯪ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯉꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯗꯨ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯒꯅꯤ ꯈꯜꯂꯤ꯫ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯒꯦ ꯃꯗꯨꯗꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯇꯁꯦꯡꯅ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯅꯠꯇꯦ꯫ ꯅꯪꯒꯤ ꯁꯃꯁ꯭ꯌꯥꯗꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨꯗ ꯅꯪꯅ ꯊꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯪꯒꯤ ꯑꯣꯏꯕ ꯃꯔꯝꯅ ꯅꯪ ꯅꯁꯥꯅ ꯃꯗꯨ ꯍꯣꯡꯖꯕ ꯉꯝꯒꯅꯤ꯫ ꯃꯗꯨ ꯍꯣꯡꯂꯛꯅꯕ ꯅꯪꯅ ꯉꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯗꯣꯛꯀꯗꯕꯅꯤ꯫ ꯖꯔꯃꯅꯤꯒꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞꯇ ꯂꯩꯔꯤꯉꯩꯗ ꯚꯤꯛꯇꯔ ꯐ꯭ꯔꯦꯡꯛꯅ ꯍꯥꯏ, ꯀꯅꯥꯅꯁꯨ ꯂꯧꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯧꯕ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯃꯅꯤꯡ ꯇꯝꯖꯕ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯕ ꯉꯝꯖꯕ ꯑꯗꯨꯅꯤ꯫ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯗꯨꯗ ꯐꯥꯎꯕ ꯃꯍꯥꯛꯅ ꯋꯥꯔꯦꯞꯆꯈꯤ ꯃꯗꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯕ ꯑꯃ ꯂꯩ꯫ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯂꯧꯈꯤꯕ ꯌꯥꯏ, ꯑꯩꯒꯤ ꯐꯤꯔꯣꯜ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯌꯥꯏ, ꯑꯩꯕꯨ ꯅꯪꯅ ꯅꯥꯏꯇꯣꯝ ꯇꯥꯍꯟꯕ ꯌꯥꯏ, ꯑꯩꯕꯨ ꯅꯪꯅ ꯑꯀꯟꯕ ꯊꯕꯛ ꯀꯌꯥ ꯁꯨꯍꯟꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩ꯫ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯌꯦꯡꯕꯤꯌꯨ, ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯉꯁꯤ ꯍꯣꯡꯂꯛꯂꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎꯅ ꯂꯩꯅꯤꯡꯏ, ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯔꯥꯎꯖꯒꯗꯕꯅꯤ꯫ ꯖꯤꯁꯨꯅ ꯖꯣꯍꯥꯟꯒꯤ 13:36 ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯅ ꯅꯪ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯒꯅꯤ꯫ ꯃꯁꯤ ꯋꯥꯁꯛ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯍꯔꯥꯎꯖꯧ, ꯊꯥꯒꯠꯆꯔꯤ, ꯍꯔꯥꯎꯖꯧ꯫ ꯀꯔꯤꯒꯤ? ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯑꯩ ꯅꯪꯒ ꯂꯣꯏꯅꯔꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯒꯅꯤ, ꯑꯗꯨꯕꯨ ꯍꯔꯥꯎꯖꯧ ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯍꯥꯏ, ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯉꯝꯂꯕꯅꯤ꯫ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯗꯨꯗ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯔꯤ ꯍꯥꯏꯕꯁꯤꯗ ꯍꯦꯟꯅ ꯍꯔꯥꯎꯖꯒꯗꯕꯅꯤ꯫ ꯅꯣꯡꯃ ꯃꯤꯁꯛ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯁ꯭ꯋꯔ ꯊꯥꯖꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯊꯥꯖꯕ ꯌꯥꯕ, ꯑꯩꯈꯣꯏꯗ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ, ꯄꯥꯡꯒꯜ, ꯂꯧꯁꯤꯡ, ꯒ꯭ꯌꯥꯟꯅ ꯊꯜꯂꯕ ꯏꯁ꯭ꯋꯔ ꯑꯃ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯡꯗꯅ ꯂꯩꯕꯤꯔꯤ ꯍꯥꯏꯕꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯣ꯫ ꯑꯩꯈꯣꯏ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯁ꯭ꯋꯔ ꯂꯩꯕꯤꯔꯤ꯫ ꯏꯁ꯭ꯋꯔ ꯊꯥꯖꯗꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯋꯥ ꯑꯅꯥ, ꯁꯃꯁ꯭ꯌꯥ ꯀꯌꯥ ꯑꯗꯨꯝ ꯊꯦꯡꯅꯕꯗ ꯃꯈꯣꯏꯒꯤꯗꯤ ꯑꯁꯥ ꯂꯩꯇꯦ ꯑꯃꯁꯨꯡ ꯂꯝꯕꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯗꯅ, ꯑꯣ, ꯑꯩꯅ ꯈꯜꯂꯨꯕ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯣꯛꯂꯦ꯫ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯇꯔꯪ ꯇꯔꯪꯅ ꯈꯪꯖꯒꯗꯕꯅꯤ
ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯑꯩꯈꯣꯏ ꯍꯔꯥꯎꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯖꯣꯏꯁ ꯑꯩ ꯌꯥꯎꯗꯦ ꯁꯣꯏꯔꯤꯁꯦ ꯃꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯅꯪꯅ ꯈꯟꯕ ꯑꯃꯁꯨꯡ ꯅꯪꯅ ꯐꯥꯎꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯔꯤ ꯁꯥꯅꯖꯔꯔꯣꯏ ꯅꯪꯅ ꯈꯪꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯑꯩ ꯋꯥꯔꯤ ꯁꯥꯅꯖꯒꯦ ꯅꯪ ꯀꯅꯥꯕꯨ ꯈꯪꯕꯒꯦ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯀꯔꯤ ꯍꯥꯏꯕꯒꯦ ꯑꯩꯈꯣꯏ ꯈꯔ ꯂꯨꯊꯅ ꯍꯤꯡꯁꯤ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒ ꯈꯔ ꯍꯦꯟꯅ ꯂꯨꯊꯕ ꯃꯔꯤ ꯑꯃꯗ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯈꯟꯕ ꯐꯥꯎꯕꯒꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯈꯪꯖꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯗꯕꯅꯤ ꯏꯁ꯭ꯋꯔꯗꯤ ꯊꯥꯖꯕ ꯌꯥꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯍꯥꯛ ꯑꯁꯤ ꯊꯥꯖꯕ ꯌꯥꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯎꯖꯔꯦ ꯑꯃꯦꯔꯤꯀꯥꯗ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯤꯄꯥꯏꯅꯔꯦ ꯕꯦꯡꯛꯁꯤꯡꯗ ꯑꯃꯁꯨꯡ ꯁ꯭ꯇꯣꯔ ꯃꯥꯔꯀꯦꯠꯇ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯑꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒꯨꯝꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯥꯡ ꯑꯃꯗꯤ ꯂꯥꯡꯕꯤꯔꯤ ꯍꯥꯏꯕꯁꯤꯅꯤ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯅꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯪꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯁꯣꯏꯗꯅ ꯑꯐꯕ ꯊꯧꯔꯥꯡ ꯑꯃꯗꯤ ꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯔꯒꯗꯤ ꯏꯁ꯭ꯋꯔꯅꯁꯨ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯖꯦꯀꯣꯕ 1:2 ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯅꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯆꯥꯡ ꯌꯦꯡꯕ ꯑꯗꯨꯅ ꯈꯥꯡ ꯍꯩꯕ ꯄꯨꯝꯁꯨ ꯁꯨꯍꯜꯂꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯅꯈꯣꯏꯅ ꯃꯈꯜ ꯃꯈꯥ ꯑꯌꯥꯝꯕ ꯆꯥꯡ ꯌꯦꯡꯕ ꯃꯔꯛꯇ ꯇꯥꯔꯕꯗ ꯍꯔꯥꯎꯕ ꯉꯥꯛꯇ ꯁꯤꯡꯊꯥꯅꯕꯤꯌꯨ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯋꯥꯠꯇꯗꯨꯅ ꯆꯪꯈꯣꯟꯕ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯅꯅꯕ ꯈꯥꯡ ꯍꯩꯕ ꯑꯗꯨꯒꯤ ꯊꯕꯛ ꯆꯪꯈꯣꯟꯕ ꯑꯣꯏꯁꯅꯨ ꯑꯩꯅ ꯈꯥꯡ ꯍꯩꯕ ꯑꯃꯁꯨꯡ ꯆꯪꯈꯣꯟꯕ ꯑꯃ ꯑꯣꯏꯅꯅꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯁꯦꯝꯗꯣꯛꯄꯤ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯐꯕ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕꯗꯒꯤ ꯑꯩꯈꯣꯏꯗ ꯑꯐꯕ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯤꯁꯛꯁꯤꯡ ꯑꯣꯏꯍꯜꯂꯤꯕꯅꯤ ꯅꯪꯅ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ ꯏꯁ꯭ꯋꯔ ꯃꯁꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯍꯔꯥꯎꯖꯒꯅꯤ ꯃꯔꯝꯗꯤ ꯃꯁꯤꯗꯒꯤ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯣꯡꯖꯒꯅꯤ ꯃꯁꯤ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯣꯏꯔꯝꯕꯗꯒꯤ ꯃꯁꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯑꯣꯏꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯒꯠꯄ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯥꯎꯅ ꯍꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯊꯧꯒꯠꯆꯔꯤ ꯃꯁꯤ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯁ꯭ꯋꯔ ꯃꯁꯤ ꯑꯩꯅ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯅꯪꯅ ꯑꯩꯒꯤ ꯑꯐꯕ ꯊꯧꯔꯥꯡ ꯑꯃ ꯂꯥꯡꯕꯤꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ ꯑꯗꯨꯒ ꯑꯆꯥꯕ ꯃꯇꯝꯗ ꯅꯪꯅ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯍꯟꯕꯤꯒꯅꯤ ꯑꯍꯥꯟꯕ ꯄꯤꯇꯔ 3:13 ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕꯒꯤꯗꯃꯛ ꯑꯋꯥ ꯈꯥꯡꯂꯒꯗꯤ ꯌꯥꯏꯐꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯤꯍꯟꯕ ꯀꯤꯒꯅꯨ ꯋꯥꯁꯨ ꯋꯥꯒꯅꯨ ꯅꯪꯅ ꯑꯐꯕ ꯇꯧꯔꯕꯁꯨ ꯅꯪꯅ ꯑꯋꯥꯕ ꯈꯥꯡꯕ ꯅꯪꯒꯤ ꯀꯣꯛꯇꯗꯤ ꯀꯔꯤ ꯈꯟꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯔꯦ ꯑꯩꯈꯣꯏꯅ ꯑꯐꯕ ꯇꯧꯔꯒꯗꯤ ꯑꯐꯕ ꯐꯣꯜ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯇꯧꯔꯒꯗꯤ ꯅꯪ ꯍꯦꯟꯅ ꯍꯛꯆꯤꯟꯕ ꯃꯑꯣꯡꯗ ꯕꯣꯔ ꯐꯪꯂꯕꯅꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯑꯩꯅ ꯗꯦꯕꯇ ꯍꯥꯏ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯀꯔꯝꯅ ꯍꯔꯥꯎꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯅ ꯇꯝꯕꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯀꯔꯝꯅ ꯍꯔꯥꯎꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯅ ꯇꯝꯕꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯅꯕꯒꯤ ꯑꯉꯝꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯑꯣꯏꯐꯝ ꯊꯣꯛꯄ ꯑꯗꯨ ꯑꯣꯏꯗ꯭ꯔꯕꯗꯤ ꯃꯁꯤ ꯍꯣꯡꯗꯣꯛꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ
ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯁꯤ ꯅꯤꯡꯇꯝꯅꯅꯕ ꯁꯦꯝꯈꯤꯕꯅꯤ, ꯈꯔꯈꯛ ꯅꯤꯡꯇꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯨꯔꯥ ꯅꯤꯡꯇꯝꯕꯅꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite